Lionel Messi season Loirakpada PSG Thadoklaba Yai report. Season asi loisilakpaga Lionel Messi na Paris Saint-Germain Thadokpa yabagi oithokpa chawna leire haina club aduge naknaba source amana ngarang AFP da phongdokre. Source aduna hai Messi gi contract ta renew tawnabagi wafam ihau hogdoraktaba ahongba si lakhe. Mahakna hojik phawbagi dil amata tawnabadi leitre. Adubu club adu Thadoklaba yabage oithokpa chawna leire. Chahi asigi June thada Messi gi chahi 53 surakpada World Cup winner Messi na ing 2021 da sahi tawnakiba dil amada Paris ki club aduda join tawkhe. Season asi loirakpada dil aduge matamsu loisilaga nei. Haukiba nongmaijing numita Argentine adugi maming panduna PSG ge baboxing na karem kathai na bagi matauda lauksilakhe. Numit aduda sanakiba match aduda PSG bo Lionel Messi no da maithiba pikhe. Club adugi baboxing na mamang thada Bayern Munich ta maithiduna Champions League ke last 16 da maithiduna lehaukibadage team da pena double lakhe. Source aduna Messi gi deal renew tawnabage khudong chabasing palladuna hai baboxing gi mabukning mapungpha na ahongba leire. Messi na PSG gi damak match hompuga taret sanakibada goal kunga mapan chankhe amasung assist kuntra kani thoi tawkhe. Talaksi da Messi bu Barcelona na Makhoigi team da Amuk Hallaknaba Thourang Touri. Mahakna Spanish club adugi damak Champions League title mari Loukhre matungda club adu Thadoklaba. Weightlifter Sanjita Chanu dop test fail Oibadagi Chahi mari gi Sannabagi Athingba Thamkhre. India gi weightlifter Sanjita Chanu haukiba 2022 ing da pangthokiba dop test fail Oibadagi Chahi mari gi Athingba thamle haina National Anti-Doping Agency nadana ngarang laukthokre. Manipur gi weightlifter Sanjita Chanu Commonwealth Games ki champion oiba ngamkhrebane. World Anti-Doping Agency WADA na Athingba thamkhre anabolic steroid Brostanolen metaboloita positive oidambadagi chahi mari gi Sannabagi Athingba se mahaki mathakta thamkhibane. Test adu mamang chahi gi September amadi October thada Gujarat ta pangthokiba National Games ki manungda tawkhibane. Indian Weightlifting Federation IWF ke President Sahadev Yadav su hauji oiriba phibam asigi matangda yamna kupna khana nainare. Weightlifter Sanjita na dop test fail oiba si namaram oiraga chahi mari gi Sannabagi Athingba si thamkhibane. National Games ta Sanjita Chanu silver medal lawba ngamkhibane. KG nifugani pan kangluk ki manungda sanariba Mirabai Chanu na Glasgow Commonwealth Games 2014 da gold medal lawkhe. Masugi matung tarakpada Gold Coast pangthokiba ing 2018 gi edition da KG yankai ga humdoi gi kangluk ta sanaduna champion oiba ngamkhibane. Manipur gi weightlifter Sanjita Chanu da sirakliba maral sing maikai kayadagi penda ba phongdok narakle. Test result asigi matangda weightlifter Sanjita na phongdokibada aihaki oina de nadagi report matungina phangliba result ase thajade. Olympic amadi Asian Games qualify oina bagidamak akanba mawongda training tawribane adubu ikhang khangogdana nadana chahi mari suspend tawrakpa sida angakwa poe. 2011 gi Asian Championship ta bronze medal lawba ngamkhibaga loinana dop ki chayanaba amata yaudana lakhibane. International Weightlifting Federation IWF na ing 2018 da so anabolic steroid testosterone positive oi haibadage matam khara Athingba mayong na duna lakhibane. Adubu ko na thangda aihang na mai paklaga International Championship kayada saruk yaba ngamlakpaga loinana laibak asigi medal kaya purakpa ngamkhrebani haikhe. Khundrakpam Nganbana goal Loukhre. Nepal gi Pokhara da tha asigi amada pangthokiba Asia Triathlon Cup amadi South Asian Championship ta India represent tawduna saruk yakhiba state ki athlete Khundrakpam Nganba maitaina International Junior event da gold medal phangba ngamkhre. Khundrakpam Nganba maitai Imphal East ki Kongba Bazar Lai Khuram Leiraktage Laikhidraba Khundrakpam Tomba maitai amade Khundrakpam Ongbe Surbala Laima nigi machanupa ne. Mahakna gold medal phangba ngamba sina India ki ahanba mini athlete oire. Mahakna 750 swim da minute taraga second kunga tarukta lamthungpham yauki aduga kilometer kungi bike ta minute kuntraga mathoiga second nifuda amade kilometer mangagi lamjel da minute taraga mapanga second anida lamthungpham yauduna gold medal phangba ngamkhibane. Panba yabade Nganbana chahi asigi February da mahaki apokpa mapa laikhidraba matung kanna honaduna lakhibane.